Tamo, Garangitogumba, Tungairabori him to live you. Oh, nang nataning buwari si ontok nataning eda, libige se. Ngasi liga dari buwari si ki maming na ne, Tanel gi amambada. Taruko, bah, Miss Universe katsa, nupi se pakka, auba kuding magna, so na kiba wahini. Train compartment amada, luhong ba kuidriba matay manawado, tuong do na sali. Nupi ado, aduki matik fazari badugi mathakta, aduki matik amuksu, kebaduda, ayeng ba kuding magna, ahan ba uba magtada, hekta haining bazani, as Miss Universe. Train do na, sang abasing tanel manung ado, fawada, pumamamlubadagi nganthorokpada, masamana ifa pharabi phajabiduna, mapimarol, masamana ado, semjin jarabasu, masinban gi lipstick ki masududi makazaida. Makadangda, karida isa-isaiduna adum taire. Nupi aduna, sauna mapuroi baduda onsilaga hairai. Karino, nang na fangjada sakchada, Tanel gi ngaihaktang mambasida amuk chopsila iduna. Mapuroi baduna ingak-ngak na khumlai. Hai, aidi ngasaidagi adum oiraga laina. Hai sibu nangonda kaidawraklage. Ngangnariba wari ado tabada, manakta phamlamba nupa ado, hawgatlaga adum thokre. Hai apothe. Yes sir. Kari tak pi gadaba. Karino ne he abothe. Kadai dagi no ngasi ngantana office manung ngasida naraiga talaga narolga fairi sibo. Office dagi ni sir. Karino office dagi ne hari sibo. Aikoi police ki office sibo thakpam onthokla bro. Sir. Garang numidang harakpa mayam adugi report ama ikhatnanaba sengi sengde khangnanaba loina test tawrubani. Senglabro sar loina aseng mangakta oiramle. Aduna nidana narol nari amata lawbu yadribase. Yes sir.